Akaswani Imphal, Ningthoukhongjam Suni na pau pazari. Teacher and Medical Officers Association Regional Institute of Medical Sciences RIMS ki OPD, Emergency PME amasung Routine OT Servicing lepagi khongjang sangsinba adu khudaktagi handokre hayengdagi mahusagum RIMS ta analayeng gi thabak hauragani. Haukiba numit kharani asida RIMS ta laikidabagi wahauda miyamna Dr. Tati Tahoina tawrabagi thawungbu yaningdabu phongdoktuna haukiba nongmaijing numitagi khongjang adu sangsilakbani. Lampel pata laiba RIMS ta pangthokiba pawgi biphamamada Institute asigi Medical Superintendent Professor N. Sanjeev Nahai khongjang asigi matangda authority na association ga wari sanarba matungda medical services khar lepagi khongjang asi handokpaga association na yare adubu association gi maikaidagi tongan ba thabaksing RIMS ki authority na lokhatnaba taksilli bangna makhata na hai laikhidabi chingsubom ongbi manjugi matangda chapchaba maram thidoktuna aranba yauramba tarabadi thabak lokhatnaba enquiry tawba hokre. Bisnupur jila gi Sendra da leiba Ibudau Sendra Ningthoulaikol Community Hall da Loktak Development Authority gi Chairman AK Singna mapamadugi miyam ga loinana sit chengbugi thabak chathakre. Thormasi seba parbagi sarukamo oina Cleanliness and Sustainability for a Better Future haibu wakhalonda pangthokpani. Thormado sarugyaki basingna Loktak kanaba wasaksu amatu oina lauminakki. All Jiribam Working Journalists Union gi kunmanga suba foundation day gi thauram union asina sinduna Jiribam jila gi PWD guest house ta pangthokre. Jila chigi SP Semi Ramoramadi union asigi president Ngathem Bishwajit yauna pangthokiba thauram aduda union sigi laikhidraba members sing da ikai kumnaba utki amadi thaumadugi manung channa laikhidraba singi imung manungda khudol pot pibani jingbasu tauke. Jiribam jila gi councils conference the hall da lok Kalyan Mela ma ngasi pangthokre. Jiribam Municipal Council na sinba mela asi Pradhan Mantri Samanidhi scheme gi makhadani scheme asina street vendor amasung sel tumgi awaba mayoknariba miyosingda sel gi tengbang piduna hingnabagi lambi yathalli mela ase tongan ra bank sing saruk yari. Senapati jila da jila thaki oiba orientation and process lab ngasi hawdokre. Masi tha sigi kunmanga phawu chathagani thormasigi sarukamo oina jila thaki master trainer Nepal na block thaki master trainer cham ama train tawgani. Trainee sing asina block amasung kungangi thakta orientation program sing pakthokani masina sarkar gi lam kayada khudong chaba phanghanabagi lambi yatlagani. Manipur Global Buyer Seller Summit lisingani kunmanga gi website ngasi launch tawkre. Website asi Trade Commerce amasung Industry gi Director Srimati Y Robita na launch tawkibani. Manipur Global Buyers Sellers Meet lisingani kunmanga asi mathang thagi tara amasung taramathoida City Convention Center da pangthokani. Summit asina malem gi mafam singdagi pochei leiba amasung yonbagi thabak toriba miyoi singa hena naknaba mari thamba ngamlagani. National Bank for Agriculture and Rural Development Manipur Regional Office NABARD amasung Manipur Apex Handloom Weavers and Handicrafts Artisans Cooperative Society Limited Awaz ka kusamna duna ngasi handloom numit ki thauram Imphal gi akampata pangthokre. Nubidasigi nunggeba waroldi Handloom My Pride Vocal for Local haibasini thauramasiga mari lainana National Weaver Awardee ahum Srimati Kangujam Medha Devi, Srimati Urikimbam Bala Devi amasung Sri Ningthoukhongjam Ibosa Singda ikai kumnaba utki. Maharashtra Chandrakritigi matamda General gi phampuramba laikhidraba athauba General Longjam Roma gi ningsing thauram ngasi Imphal West Jila gi Kaisamthong Longjam lerakta laiba General asigi mayumda pangthokre. General Longjam Roma Memorial Trust na sinduna pangthokiba thauram aduda General asigi maphamda laikatuna ikai kumnaba utki. Thormaduda Art and Culture gi Mantri Oiramba L. Jenta Kumar Nahai General Longjam Roma thang tamadi sarik sarakta thoidokna hai singbagi mathakta pauna brajabasigi ozani haina miyamna thoidok hendokna khangnari. Thangal General amadi General Saugaijam Bararam gi mathangda General Roma asi mating leiba iramdam asigi damaka thopangam kiba misakni hairi. Aryan Theater gi Marputra Suba Mapok Kumon Thauram ngasi Imphal West Jila gi Wahengbam Lekai da leiba Yumjau Lairembi gi laibung da pangthokre. Thormaduda Council for Cultural Reliance ki Zonal Director Munil Ningthoukhongjam Art and Culture Vibhag ki Joint Director G Dharmadas yauna theater gi lamda khangherba miyoi kya saruk yakki pauloi jare.